Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Bharat amasung Indonesia na terrorism gi maong khudingmak pu akanba maongda yaningdaba phongdokli Tripurada sagi udyogsingda Karnataka Tamil Nadu amasung Nongsu Bengal gi private company marina lupa koti 736 thadaragani Guwahati da numit nini chupna satharakpa BRICS Heads of Anti-Drug Agency gi mifam ngarang loisinkhre amasung Med Department na hairi lakliba numit nini humni asida awang nongpok raijasing amadi lebak yatai mafamsingda akanba nongchugani Bharat amasung Indonesia na terrorism gi maong khudingmak pu akanba maongda yaningdaba phongdokli drug ki samasya mayoknabada antarjati gi ain matungina setpa phirep ka loinana thabak paikhatpa amasung tongan ba lebak singi marakta tengbang pinabagi tangai fadaba lei haina phongdokli Pradhan Mantri Narendra Modi amasung Indonesia gi Rashtrapati Prabowo Subianto ga Jakarta da mifam pangthoklaba tungda punna thokpa cherol amada lusingba anina terrorist ki mathakta thabak lokhanaba taksinki lusingba anina terrorism ki samasya thingnanaba tengbang pinabagi sang hengarhanaba yanaki makoina terrorism ki mayokta zero tolerance ki thausil paikhatuna terrorist organization singda sel thadaba thingnaba wafamsu yanaki Amaromda Pradhan Mantri Narendra Modi na ngasi Indonesia gi khongset loiraba tungda Australia gi Melbourne da satkani Pradhan Mantri na ahum suba India Australia annual summit ta saruk yagani Sri Modi na India Australia CEOs Forum da saruk yagani masida leba ani gi laloliti ki makok thongba lusingba singasu wari sanagani Ukrul jila gi nungsangkhongda mathau pangthoklingai da leikhidraba Nifu Suba Sam Rifles ki warrant officer Balwan Singh amasung Habildar Chandra Mohan Singh gi mafamda Mukhya Mantri Yumnam Khemchan amasung Rajya gi Griha Mantri Govindas Konthaujamna leikhatunai kai khomnaba utkre Social media da thaglap warol amada Sri Govindas na hai leikhidraba thauna faraba lanmi ani asina mama leiba ki damak pangthoklamba thaudangbu tungda lakadoriba mirol singna ningsingduna lehoragani makhoi gi imung manungna nanghoriba awabada su saruk yari haina mantri na phongdokhi English ngani tara manga da Rajya sida inner line permit system ILP sana hannaba sanction khiba ihauda leikhidraba sapam Robin Hood ki tara mathoirak suba ningsing thoram Imphal gi Ananda Singh Higher Secondary Academy da pangthokli Palan thoram asi Joint Committee on Inner Line Permit System JCILPS na sinduna Imphal iski Nongmaijing Singda hikalikat tambagi thoram pangthokli numit asiga mari lenana JCILPS ka RIMS ki Department of Transfusion Medicine ka punna sinduna idan tawbugi thoram amasu pangthokli Rajya gi Social Welfare Loisang gi midang makhada tha asigi amadagi leptana satharakpa enrollment amadi saturation drive ngasigi oina Imphal East ki sajiwada leba relief camp ta pangthokli thoram asigi manung chana Rajya sigi tongan ba relief camp singda leiriba miyoi singda loisang asina piriba tongan ba scheme singi kanaba phanghalli masigi manungda All Age Pension Scheme Chief Minister's Widow Pension Scheme Disability Pension Scheme na singba yauri drive asi hayang jila asigi saumbungda hangliba relief camp ta loisingani Manipur University da numit humni chupna satharakpa Manpit 2026 ngasi loisilagani University asigi auditorium hall pangthokpa loisinbagi thoramda business idea competition amasu pangthokli thoram asi MEMS Manipur University Homeland Security amasung Manipur AIDS Control Society ga punna sinbani tabiriba pawasa kasbani Imphal dagini Tripurada sagi udyogsingda Karnataka Tamil Nadu amasung Nongsu Bengal gi private company marina lupa koti 736 thadaraklagani hairi Agartala da ngarang pangthokpa pawgi mifam amada Tripura Tea Development Corporation gi chairman Samir Ranjan Ghosh na hai Mukhya Mantri Dr. Manik Saha yauna ngasi Tripura da pangthokadaba Destination Tripura Business Conclave ta private company sing aduga MOU sahi taunaragani Sri Ghosh na hai Agartala da Tea Auction Center ama thuba matamda hangdoklagani mangna hai Tamil Nadu da based over NDR Infrastructure Private Limited na lupa koti samanga thadagani Karnataka da based over Monoward Recycle Private Limited na lupa koti sama amasung Infi Direct Tech Solution Private Limited na lupa koti 16 thadagani Nongsu Bengal da based over Itibasak Berta Foundation na lupa koti sama thadanaba prastab tauri Guwahati da numit nini chupna satharakpa BRICS Heads of Anti-Drug Agency gi mifam ngarang loisinkhre
ꯃꯤꯐꯝ ꯑꯗꯨꯗ ꯕ꯭ꯔꯤꯛꯁ ꯂꯩꯕꯥꯛꯁꯤꯡꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯁꯨꯡ ꯉꯝꯈꯩ ꯂꯥꯟꯅ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯊꯤꯡꯅꯕ ꯄꯨꯟꯅ ꯊꯕꯛ ꯄꯥꯏꯈꯠꯃꯤꯟꯅꯅꯕ ꯒꯨꯋꯥꯍꯥꯇꯤ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯆꯠꯅꯅꯕ ꯌꯥꯅꯈꯤ꯫ ꯕ꯭ꯔꯤꯛꯁ ꯂꯩꯕꯥꯛꯁꯤꯡꯅ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯊꯤꯡꯅꯕ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯄꯤꯕ, ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯧꯁꯤꯜ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯅꯕꯁꯨ ꯌꯥꯅꯈꯤ꯫ ꯑꯉꯥꯡ ꯑꯃꯁꯨꯡ ꯅꯍꯥꯁꯤꯡꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕ, ꯍꯛꯆꯥꯡ ꯐꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯂꯩꯍꯟꯅꯕꯒꯤ ꯋꯥꯐꯝ ꯀꯌꯥꯁꯨ ꯈꯟꯅꯈꯤ꯫ ꯃꯤꯐꯝꯗꯨꯗ ꯕ꯭ꯔꯥꯖꯤꯜ, ꯆꯥꯏꯅꯥ, ꯏꯊꯤꯑꯣꯄꯤꯌꯥ, ꯚꯥꯔꯠ, ꯏꯟꯗꯣꯅꯦꯁꯤꯌꯥ, ꯏꯔꯥꯟ, ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁꯀꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯄ ꯃꯔꯨꯑꯣꯏꯕ ꯊꯧꯔꯥꯡꯁꯤꯡ, ꯀꯦꯕꯤꯅꯦꯠꯀꯤ ꯋꯥꯔꯦꯞ, ꯕꯖꯦꯠ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯁꯨꯡ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯔꯥꯖ꯭ꯌꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯁ ꯀꯨꯃꯥꯔ ꯒꯨꯞꯇꯥꯅ ꯁꯚꯥꯄꯇꯤ ꯑꯣꯏꯗꯨꯅ ꯲꯲ ꯁꯨꯕ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯤꯐꯝ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯇꯤꯕꯤ ꯃꯨꯛꯇ ꯚꯥꯔꯠ ꯑꯚꯤꯌꯥꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯗ ꯁ꯭ꯔꯤ ꯒꯨꯞꯇꯥꯅ ꯍꯥꯏ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯄꯨ ꯇꯤꯕꯤ ꯂꯩꯅꯥ ꯂꯩꯇꯕ ꯔꯥꯖ꯭ꯌ ꯑꯃ ꯑꯣꯏꯍꯟꯅꯕ ꯁꯔꯀꯥꯔꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯄꯨꯟꯅ ꯊꯕꯛ ꯄꯥꯏꯈꯠꯃꯤꯟꯅꯅꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯣꯐꯤꯁꯅ ꯑꯦꯜ ꯅꯤꯅꯣꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯝ ꯀꯌꯥꯗ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯑꯃꯗꯤ ꯃꯁꯤ ꯊꯦꯡꯅꯅꯕꯒꯤ ꯃꯇꯥꯡꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯈ꯭ꯔꯦ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯣꯐꯤꯁꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯄꯤ.ꯀꯦ. ꯃꯤꯁ꯭ꯔꯥꯅ ꯁꯚꯥꯄꯇꯤ ꯑꯣꯏꯗꯨꯅ ꯃꯤꯐꯝ ꯑꯗꯨ ꯁꯦꯕꯥꯊ꯭ꯔꯤꯠꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯁ꯭ꯔꯤ ꯃꯤꯁ꯭ꯔꯥꯅ ꯍꯥꯏ ꯔꯥꯖ꯭ꯌꯁꯤꯡꯒ ꯇꯦꯡꯕꯥꯡ ꯄꯤꯅꯗꯨꯅ ꯃꯁꯤꯅ ꯑꯣꯏꯍꯜꯂꯛꯄ ꯆꯩꯊꯦꯡꯁꯤꯡ ꯄꯨꯟꯅ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯊꯛꯅꯕ ꯏꯁꯤꯡ ꯌꯥꯎꯅ ꯑꯇꯩ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯕ ꯌꯥꯎꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯟꯇ꯭ꯔꯥꯂꯣꯏ 15 ꯍꯦꯟꯕꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯃꯁꯨꯡ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯏꯔꯤ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ-ꯍꯨꯝꯅꯤ ꯑꯁꯤꯗ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯔꯥꯖ꯭ꯌꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯦꯜꯂꯤ, ꯍꯔꯤꯌꯥꯅꯥ, ꯆꯥꯟꯗꯤꯒꯔ, ꯄꯟꯖꯥꯕ, ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ꯫ ꯃꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯏ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤ ꯁꯕ ꯍꯤꯃꯥꯂꯌꯥꯟ ꯂꯝꯗꯝꯒꯤ ꯑꯃꯁꯨꯡ ꯁꯤꯛꯀꯤꯝꯗ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕ ꯑꯀꯟꯕꯗꯒꯤꯅ ꯌꯥꯝꯅ ꯀꯟꯕ ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯅ ꯔꯦꯗ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝ, ꯃꯦꯘꯥꯂꯣꯏ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯃꯍꯥꯔꯥꯁꯇ꯭ꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯦꯔꯂꯝꯒꯤ ꯋꯥꯌꯥꯅꯥꯗꯇ ꯉꯔꯥꯡ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯇꯅꯦꯜ ꯑꯃ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ, 6ꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯖꯤꯂꯥ ꯑꯁꯤꯗ ꯅꯣꯡ ꯀꯟꯅ ꯆꯨꯒꯅꯤ ꯍꯥꯏꯅ ꯌꯦꯜꯂꯣ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯚꯥꯔꯠ ꯅꯦꯚꯤꯅ 3ꯁꯨꯕ ꯄ꯭ꯔꯣꯖꯦꯛ 17A ꯏꯟꯗꯤꯖꯤꯅꯁ ꯁ꯭ꯇꯤꯜ ꯐ꯭ꯔꯤꯒꯦꯠ ꯃꯍꯦꯟꯗ꯭ꯔꯒꯤꯔꯤ F-38 ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯕꯤꯁꯥꯈꯥꯄꯠꯅꯝꯗ ꯀꯃꯤꯁꯟ ꯇꯧꯔꯒꯅꯤ꯫ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯖꯍꯥꯖ ꯑꯁꯤ ꯚꯥꯔꯠ ꯅꯦꯚꯤꯒꯤ ꯋꯥꯔꯁꯤꯞ ꯗꯤꯖꯥꯏꯟ ꯕ꯭ꯌꯨꯔꯣꯅ ꯗꯤꯖꯥꯏꯟ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯦꯖꯥꯒꯣꯟ ꯗꯣꯛꯁꯤꯞ ꯕꯤꯜꯗꯔꯁ ꯂꯤꯃꯤꯇꯦꯗꯅ ꯁꯥꯕꯅꯤ꯫ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯍꯟꯗꯛ ꯑꯅꯤꯔꯛ ꯌꯨꯍꯥꯔ ꯍꯥꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ 3,735 ꯁꯨꯔꯦ, ꯑꯇꯣꯞꯄ 13,890ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ꯫ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯌꯨꯍꯥꯔ ꯍꯥꯕ ꯑꯗꯨꯅ ꯀꯥꯔꯥꯀꯥꯁꯇ ꯂꯩꯕ ꯁꯤꯃꯣꯟ ꯕꯣꯂꯤꯚꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯄꯥꯏꯒꯗꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯌꯥ ꯄꯟꯗꯨꯅ ꯂꯩꯔꯦ꯫ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞꯀꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30ꯗ ꯁꯥꯟꯅꯈꯤꯕ ꯃꯦꯠꯁꯇ ꯑꯥꯔꯖꯦꯟꯇꯤꯅꯥꯅ ꯏꯖꯤꯞꯄꯨ ꯄꯥꯟꯖꯜ 3-2ꯗ ꯊꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝꯗ ꯁꯥꯟꯅꯈꯤꯕ ꯃꯦꯠꯁꯇꯅ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗꯅ ꯀꯣꯂꯝꯕꯤꯌꯥꯕꯨ ꯄꯦꯅꯥꯜꯇꯤ ꯁꯨꯠ-ꯑꯥꯎꯠꯇ ꯄꯥꯟꯖꯜ 4-3ꯗ ꯊꯣꯏꯈꯤ꯫ ꯑꯍꯥꯟꯕ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯐ꯭ꯔꯥꯟꯁꯀ ꯃꯣꯔꯣꯀꯣꯒ ꯁꯥꯟꯅꯒꯅꯤ꯫ ꯏꯪꯂꯦꯟꯗꯒꯤ ꯅꯣꯇꯤꯡꯍꯥꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯥꯟꯅꯈꯤꯕ 3ꯁꯨꯕ ꯇꯤ20 ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯟꯁ ꯀ꯭ꯔꯤꯀꯦꯠꯇ ꯏꯪꯂꯦꯟꯗꯅ ꯚꯥꯔꯠꯄꯨ ꯔꯟ 115ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯍꯥꯟꯅ ꯕꯦꯇꯤꯡ ꯇꯧꯈꯤꯕ ꯏꯪꯂꯦꯟꯗꯅ ꯔꯟ 220 ꯂꯧꯕꯗ ꯚꯥꯔꯠꯅ ꯑꯣꯚꯔ 13 ꯕꯣꯜ 4ꯗ ꯋꯤꯀꯦꯠ ꯂꯣꯏꯅ ꯇꯨꯔꯒ ꯔꯟ 73ꯇꯃꯛ ꯂꯧꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯚꯥꯔꯠ ꯑꯃꯁꯨꯡ ꯏꯟꯗꯣꯅꯦꯁꯤꯌꯥꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯑꯣꯡ ꯈꯨꯗꯤꯡꯃꯛꯄꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯥꯒꯤ ꯎꯗ꯭ꯌꯣꯒꯁꯤꯡꯗ ꯀꯔꯅꯥꯇꯀꯥ, ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ 4ꯅ ꯂꯨꯄꯥ ꯀꯣꯇꯤ 763 ꯊꯥꯗꯔꯒꯅꯤ꯫ ꯒꯨꯋꯥꯍꯥꯇꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯕ꯭ꯔꯤꯛꯁ ꯍꯦꯗꯁ ꯑꯣꯐ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯑꯦꯖꯦꯟꯁꯤꯒꯤ ꯃꯤꯐꯝ ꯉꯔꯥꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯃꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯏꯔꯤ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ-ꯍꯨꯝꯅꯤ ꯑꯁꯤꯗ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯔꯥꯖ꯭ꯌꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫